COVID-19 asidagi aikhoi ngakthoksi hairabadi vaccination natana atopa pambai amata leite third wave laklabadi mayoknanaba laingakna sem saduna leire haina Manipuri Chief Minister and Biren haikhrei waphamasinga si janimsta hojik war putting the sem sabagi thabak sathariba oxygen kiloliter lising ani puthokpa ngamba storage tank yangsinbagi khongsat amada haikhibani Haukiba pungkun marigi manungda India gi oina nauna COVID-19 positive oba miyoi lising yangkhai mariga chahum kunthra taruk thengna khrei loinana miyoi lising amaga chahum kun mathoi laina asina maram oiraga laikhidrei masi tharga lebak asida laina asina naba apunba masing crore ahum hen khrei amadi apunba laikhidaba misingna lakh ahumga lising marphutara mathoi yaukrei nakalamaromda active case masing lakh taruka lising kuntare tahantharakrei Ngarang Brihan Mumbai Municipal Corporation BMC na haibada Mumbai Metropolis da laina asidagi ahum suba saphu mayok na naba sem saba loire lantheng asida changadaba mathau taba medical facilities singsu sem saduna leire hairi Nakalamaramda West Bengal ki Chief Minister Mamata Banerjee na hai laina asidagi ngakthok na ba hidak kapthok pada sahi tarani thoi gi makhada leiba angang chenbi mama singda hana khudong jaba pigani Silchar SCG MLA Depayan Chakraborty gi Khuthangdagi Assam gi Chief Minister Hemanta Biswa Sarma da memorandum ama Yaifalup Silchar da ngasi pisinkrei MLA masana su unaba aduda Assam gi CM da haizaduna Manipuri lol haibadi maite lolbo Assam gi associate official lol oinaba haizagani haina su thajaba pirakhi hairi MLA masana su assembly da puthokani haiba thajaba su pirakhi loinana numit kharani gi mamang da su Lakhimpur gi MLA Kausik Rai da su Chief Minister da khusinanaba memorandum amasu pisin khiba laikre haina su phongdorakli Like-minded group LMG Manipurna anirak suba oina haukiba jun kunma thoida labukta laurang suba chatpada kumbi khuga turel da hilaksin bagi thaudokta machin manau ani punna laikhidabagi Thaudokna maram oiraga awaba tahoraba imungda sel oina lupa lising kunithoi amadi lupa lising manga romgi acha athak kaya mateng pangkhre haina group asigi publicity secretary Rakesh Nauremna phrase da thokpa cherolamana khanghalakli Bharatiya Janata Sangha ki luchingba Dr. Syama Prasad Mukherjee lekhidabagi sahi humpunipan suba mapok kumon thauram amadi lakliba July tarukta pangthokadaba luchingba asimaki sahi chamaga kun suba mapok kumon thauram ga mari leinana ngarang khangabok assembly constituency dagi social worker Dr. Khundrakpam akoi sanagi luching makhada ACS ki manung chanba sangai yumphom da uchara kayamarum thajinkrei khangabok AC ki manung channa Bangsi Budon dagi Kiam Khongnang taba fawbagi phibam kaina lambigi Saruk Singh Chief Minister gi mityang makhada AC asigi social worker Thokchom Jadumanina ngasidagi semjinba hokhrei Lambi semba hokhiba aduga mari lenena social worker Thokchom Jadumanina hai Khangaboki Pradhan Singh loinena jila parishad tasu lambi sembinaba miyamna haijarakpadagi social worker Thokchom Jadumani masana Chief Minister Nongthombam Biren gi manakta chatuna hairuraba matungda lambi asi semba horakhibani Kaksang Assembly Constituency da June thada ahanba tangkake COVID vaccine kappa loisinaba pandam thamli haina constituency asigi MLA Mayang Lambam Rameswar na phongdorakli Kaksang Assembly Constituency gi manung channa laiba Irengbanda pangthokpa mass vaccination gi thorum aduda MLA Rameswar na makhatara duna hai India gi Prime Minister Narendra Modi amasung Manipur lenga ki CM N Biren na luchingliba center amasung state ki lenga asina coronavirus tagi aikhoi khudingmak ngakthokna naba pandam da paksana COVID vaccine kapthokpa amasung paksana test thokpagi thabak lokhatuna laklibani Manipur lenga ki Directorate of Health Science ki mityang makhada Manipur Film Fraternity khaktagi oiba vaccination drive ama Heist 360 pictures na sinduna lakliba jun kuntaretta pisumthong oinam lekai lairembam lampakta ayuki pung tara makhaidagi hauduna pangthoklagani hairi vaccination drive asida akhanaba Manipur film ga mari leinaba singkhaktada khudong chaba pigadaba vaccine drive asida saruk yabinaba amasung miyamda awaba nangliba COVID-19 asidagi ngakthokminanaba film ga mari leinaba mipung khudingmakna vaccine drive asida saruk yabinaba Heist 360 pictures na thadorakpa cherolamana appeal tawrakli